Akasbani Imphal, Ngangbam Nganthoi na pau pajari, ahanbada maruoiba pau. Manipurda hauzik faubada mioi lising taruk chanipan kuntra nipan COVID-19 dagi naba phaduna, naba pharakpagi sang, sada humbudra mga dasmik nipan mapan oiri. Pradhan Mantri nangasi, IIT Guwahati ki convocation da video conferencing ki kuthangda wa ngangani. Amasung, sarkar na ningtham maru marang makhal taruki minimum support price hengat hankre. Manipur da haukiba pung kunmarida mioi ani COVID-19 na laikhidabaga loinana raija sida laichar asidagi sekiba migi masing 58 sure raija gi haksel bibhagna ngarang numidang wairam thadorpa cherol amagi matung ina laikhidraba mioi ani adu nupi ngaktani amasung makhoi Imphal West dagini hairiba matam asida mioi 133 COVID-19 positive oiba thengnakhi masigi manungda micham 43 amasung Central Armed Police Force kunmapan yauri Positive oiraba sing asigi manungda Imphal East dagi kuntra mapan amasung Thaubal jila dagi kunithoi yauri masi tharaga hauzik phawbada positive oiba masing lising mapan supna tara sure masigi manungda active case na lising ani chama tara humdoi ni hauki bapung kun mari asida mioi humbudra mathoi naba phaduna discharge tawkhre masi tharaga hauzik phawbada punna mioi lising taruk chanipan kuntra nipan naba phaduna discharge tawkhre naba phabagi sang na sada humbudra mga dasmik nipan mapan ni Bisnupur jila da COVID-19 positive oiba mioi kuntra mari nauna thengnare makhoi sing adu COVID care center sing da thamkhre jila asigi chief medical officer gi serol mana hai hauzik phawbada jila asida COVID-19 positive oiba mioi 315 thengnare makhoi gi manung da mapan lamdagi halakpa mioi 192 lanmi gi mioi kuntaret amasung local transmission da mioi 215 ni masigi manung da mioi 2 amadi naba phakre aduga mioi ahumna laikhidre hauzik active case da mioi 113 leiri Manipur High Court ta COVID-19 positive oiba hengelakpa thingnaba court asigi regular sitting tha asigi kunmanga phawba yeithokle court asigi registrar judicial na thokpa cherol mana hai adubu tangai fadaba casing file tawbadi email gi khuthangda yagani court asida thabak tawba mioi chani humudra mari test tawbada 112 gi fall phangle makhoi gi manungda mioi ahum positive oiba thengnare High Court Bar Association High Court Employees Association haijarakpa amasung COVID-19 makhata na sandokpa thingnaba court ki sitting yeithokpani Longmai area gi ahal oiba pensioner singi yengbiduna makhoi gi akhanaba photographic center amasung tonganba treasury office None jila gi Longmai da hangbinaba Longmai area pensioners welfare association na sarkar gi pungning chingchilakli Pradhan Mantri Narendra Modi nangasi IIT Guwahati gi convocation da video conferencing gi khuthang da wangangani Thauramadu da BTech mahiroi satruk marfu taret amasung MTech Satruk kuntra taret yauna punna mahiroi lising amachanipan subna humda makhoi gi degree sing pigani Tharomdu da Assam gi Mukhya Mantri Sarbanand Sonowal Kendra gi Shiksha Mantri Ramesh Pokhriyal Nishank Kendra gi Shiksha gi Raja Mantri Sanjay Dhotre amasung atai saknai reba kaya saruk yagani Lau singu gi lamda sauna onba purakadaba farm bill ani sangsana pass tawkhiba du da Pradhan Mantri Narendra Modi na nungaiba phongdokre Bihar gi highway project mapan ngarang jatra hunbagi thauramda wangang bada Pradhan Mantri na hai leibasi da lau singu gi lamda technology sizna duna hena phibam phagarhan batangai phade bill sing asi pass tawkhiba asina laumi singna technology sizna duna makhoi gi pothok hengarhan bada sauna mateng oiragani lau singu gi thabakta dalali saba mioi singi khut changhandana bagi tangai phadaba du su Pradhan Mantri na pankhi Sri Modi na hai sahi ke asupna laumi sing asibu dalali saba mioi singna tuhatpi duna lakli MSP gi handagi satharakpa thawongda karisu ahongba leiroi haina Pradhan Mantri na laumi singda thajaba pikhi tabiriba pawasi Akasbani Imphal dagini Ningtham maru marang makhal taruki minimum support price MSP sarkar na hengget hankre Lok Sabha da ngarang kendra gi lau singu mantri Narendra Singh Tomar na hai gehu sana musori hangam maru jowar amasung kusumlai maru yauna ningtham maru marang singi MSP hengget hanba Cabinet Committee on Economic Affairs na yare gehu gi MSP lupa yangkhai henggatuna hauzik quintal da lupa 5,100 mga oiragani aduga hawai musori gi na lupa 3 henggat hankre hangam maru amasung sanagi su lupa 2 mga henggat le jowar gi na quintal da lupa 132 henggat le Birodi dol singi aran ba madila na lamjinga da barasniti gi langda thudanaba khonanaba su Sri Tomar na lomi singda appeal tawkhi Malem gi oina COVID-19 na narambadagi pharakpa leibak singi manungda Bharat makokta leire
Haksel Mantraloyna hai Bharat COVID-19 na narambadagi pharakpa migi masing asi malemgi oiba apunba naba pharakpa masingi sada 18 ni. Hauzik phawbada lebasida mioi lakh 94 lising marfutaruk naba pharakle. Malemgi oina naba pharakpagi sang asi America na sada 19.8 sino, Brazil na sada 13.8 sino aduga Russia na sada 3 oiri. Mantraloy asina hai Bharat COVID-19 na naba pharakpagi sang sada 10.2 yaure. Haukiba pungkun marida anaba lising 10 hena naba phakhi. Hauzik lebasida active case lakh 10 rom leiri. Laina asidagi sibagi sang na sada 1.3 sino ni. COVID-19 laichat amasung lockdown manungda migrant worker koti ama henbana masa-masagi raija singda hanarakhi. Raija Sabha ngarang iduna piba paukum amada labor amasung employment raija mantri Santosh Kumar Gangwar na wafam asi phongdokhibani. Mangna hai Uttar Pradesh ta khwaidagi yamna migrant worker lakh 32 makhai halakhi aduga Bihar dana lakh 15 hena amasung nungsuk Bangla dana migrant worker lakh 13 lising 34 halakhi. Imphal da ngasi phongba pause singi maroiba pausingi damak Wahengbam Washington leire Washington. Thagachari Nganthoi Mukhyamantri amasung BJP ki state president ki Delhi khongchat MLA L Rameshwar ki mathakta CBI na charge se thangat khiba amadi COVID-19 ga mari leinaba pauna ngasi Imphal phongba pause singi maroiba pau oiri. MLA Rameshwar ki mathakta CBI na charge se thangat khre haina Shanghai Express ki English amasung Manipuri edition amadi pongna phamda headline tawduna phongli sana leipakta Manipur University da supply tawdana sel lauthokkhibagi wathok haiba color headline gi makhada MLA Rameshwar yauna miyoi manga gi mathakta CBI ne charge thangat khre. Imphal Free Press ta MU Guest House wathokta kairau gi MLA Rameshwar amasung atai mari gi mathakta CBI ne charge thangat khre. Aduga naharugi thogdangdana MU gi furniture leibada lupa lakh 34 hena lana sizinakhibaga mari leinana MLA Rameshwar yauna miyoi manga gi mathakta CBI na charge sheet file tawkhre haina headline tawri. Isel Express tasu furniture supply tawbagi matangda aranba process tawrubagi damak MLA gi mathakta charge sheet thangat khre haina headline piri. COVID ka mari lainaba pausingda Shanghai Express Manipuri da COVID-19 positive oibadagi COVID Care Center da numit tarani lairabadi test tawdrabasu yumda hanba yare haina ahanba headline piri. Pausi asigi English edition dana COVID-19 dagi sikhiba mi humpu sukre naba phagalakpagi chang chada humbudra manga dasmik nipan mapal da laire haina ahanba headline tawri. Huyalan pauda Manipur da COVID-19 gi case masing lising mapal henkre mioi anishu laikhidre irei pakta COVID na mioi amasu laikhidre rimsta test tawbada changba chemical leite haiduna COVID test tawba leptuna leire haina headline tawduna phongnari. Central leaders singna kaurakpadagi CM BJP state president Delhi da paisin khre haiba pausu Isel Express ki ani suba headline da phongli huyalat pauda CM Biren amasung Professor Tikena BJP ki national president JP Nadda unakre Union Home Minister Amit Shah yauna luchingba kayasu makata na unakhigedori haina ahanba headline da phongli naharul gi thodang da su pawasina ahanba headline tawri. NSN IM gi firal Sambidan ki dabi Kendrana yakhidre haiba paw People's Chronicle da headline paw oina chawna phongli Surachanpur da mioi ama halaga lupa koti ama hena laukibagi thodok da sizinakhiba khulai phangbaga loinana police na thodok adugi langla langjin puthokle haiba paw Imphal Free Press amasung sana leipakta anisuba headline paw oina phongnari. Nganthoi Thagachari Washington aroibada maroiba paw amuhana Manipur da hauzik phawbada mioi lising 6,939 COVID-19 dagi naba phaduna naba pharakpagi sang sada 9.9 oiri. Pradhan Mantri nangasi IIT Guwahati ki convocation da video conferencing ki khuthang da wangangani amasung sarkar na ningtham maru marang makhal taruki minimum support price hengat hankre pauloi jare.